ꯄꯥꯎꯂꯦꯔꯥꯟꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯄꯥꯔꯁꯟ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ BJPꯒꯤ ꯔꯨꯂꯤꯡ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯦꯟꯅ ꯉꯥꯡꯐꯝ ꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ ꯃꯗꯨ ꯃꯥꯏ ꯋꯥꯐꯝꯗꯨ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯁꯦ MLA ꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯌꯥꯎꯁꯜꯂꯛꯄ ꯑꯗꯒꯤ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯃꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯃꯥꯒꯤ ꯀꯣꯏꯁꯟ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯗ ꯀꯣꯏꯁꯟ ꯇꯧꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯁꯤ ꯀꯩꯅꯣꯗ ꯃꯈꯣꯏꯅ ꯌꯥꯝꯅ inactive ꯑꯣꯏꯕ ꯑꯗꯨ ꯑꯦꯛꯁꯟꯁꯦ ꯐꯖꯅ ꯇꯧꯗꯕ ꯑꯗꯨꯅꯤ ꯀꯅꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤ ꯀꯨꯀꯤ ꯃꯤꯆꯪ ꯆꯪꯉꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨ ꯍꯟꯗꯛꯇꯤ CRPF ꯅꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ 10 ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯁꯨ ꯉꯝꯕꯗ ꯑꯃꯅ ꯁꯨꯝ ꯍꯥꯏꯅꯕ ꯑꯣꯏꯔꯦ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯧꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯗꯨ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯁꯤ ꯑꯣꯟꯒꯣꯌꯤꯡꯅꯦꯕ ꯍꯥꯟꯅ ꯍꯧꯔꯛꯄꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯧꯏ ꯍꯌꯦꯡꯅ ꯀꯅꯥꯅ ꯍꯧꯒꯅꯤ ꯃꯊꯪ ꯍꯧꯅꯔꯛꯄꯅꯦ ꯃꯊꯪ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯇꯥꯔꯗꯤ ꯅꯪꯅ ꯍꯧꯕꯅꯤ ꯃꯥꯅ ꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯨꯠꯇ ꯀꯃꯥꯏꯅ ꯇꯧ ꯁꯟꯇꯥꯏꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯄꯥꯎꯂꯦꯔꯥꯟ ꯍꯧꯈꯤꯕꯁꯦ ꯃꯥꯒꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯅꯤ ꯍꯥꯏꯅ ꯑꯃ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯝꯁꯤꯗꯗꯤ ꯍꯣꯏ ꯃꯥꯅ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯍꯥꯏꯒꯗꯧꯕꯅꯤ ꯃꯣꯏꯅ ꯆꯤꯡꯖꯁꯤꯟꯁꯤ ꯍꯥꯏꯇꯥꯔꯒꯁꯨ ꯃꯣꯏ BJPꯒꯤ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯗꯤꯕꯤꯖꯟꯁꯦ ꯂꯣꯏ ꯂꯩꯕ ꯑꯗꯨꯅ ꯗꯤꯕꯤꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯝꯄꯥꯛꯀꯤ MLA ꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ MLA ꯁꯤꯡꯒ ꯅꯥꯒꯥꯒꯤ MLA ꯁꯤꯡ ꯃꯔꯛꯁꯤꯗ ꯗꯤꯕꯤꯖꯟ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ BJPꯒꯤ MLA ꯁꯤꯡ ꯃꯔꯛꯇ ꯑꯃꯨꯛ ꯗꯤꯕꯤꯖꯟ ꯂꯩ ꯗꯤꯕꯤꯖꯟꯁꯤ ꯌꯥꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ MLA ꯑꯩꯈꯣꯏꯒꯤ 19 ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯣꯏ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯤ ꯑꯣꯄꯟ ꯀꯩꯅꯣꯅꯤ ꯑꯗꯩ ꯃꯥꯁꯨ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯐꯣꯡꯗꯣꯛꯏꯕ ꯈꯨꯠꯐꯣꯡꯗꯣꯛꯇꯨꯒ ꯑꯩꯈꯣꯏ 19ꯁꯤꯅ ꯐꯣꯡꯗꯣꯛꯏꯕ ꯈꯨꯠꯐꯣꯡꯗꯣꯛꯇꯨꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕ BJPꯁꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯗꯕ ꯌꯥꯝꯅ ꯗꯤꯛꯇꯦꯇꯣꯔꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ 19ꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯈ꯭ꯔꯗꯤ 19ꯁꯦ BJP ꯉꯥꯛꯇꯗꯅꯤ 32ꯅꯤ ꯃꯈꯣꯏꯁꯦ ꯑꯗꯒꯤ 32ꯗꯨꯗ ꯑꯩꯈꯣꯏꯒꯤ 19 ꯆꯠꯈꯤ ꯇꯥꯔꯗꯤ 10ꯒ 12 ꯈꯛꯇꯪ ꯉꯥꯏꯍꯧꯔꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯇꯧꯅ ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯥꯛꯁꯤ ꯀꯟꯁꯤꯒꯦ ꯁ꯭ꯇꯦꯠꯁꯤ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯊꯝꯁꯤꯒꯦ ꯍꯥꯏꯕꯁꯦ BJPꯒꯤ ꯑꯩꯈꯣꯏꯒꯤ MLA ꯁꯤꯡꯁꯦ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯦ ꯃꯣꯏ ꯈꯟꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯣꯏꯁꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯈꯟꯗꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯥꯟꯇꯤ ꯀꯩꯅꯣꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯈꯟꯗꯕ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯄꯥꯎꯂꯦꯔꯥꯟ ꯍꯧꯈꯤꯕꯅ ꯍꯣꯏ ꯃꯗꯨ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯟ ꯊꯥꯄꯔꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗ ꯍꯥꯏꯕꯅꯤ ꯃꯥꯒꯤꯗꯤ ꯌꯥꯝꯅ ꯃꯔꯅꯥꯏꯅꯤ ꯍꯥꯏꯅ ꯂꯧꯔꯒꯁꯨ ꯃꯗꯨ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯃꯗꯨ ꯃꯥꯅ ꯄꯥꯕ꯭ꯂꯤꯛꯂꯤ ꯍꯥꯏꯔꯕꯅꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯈꯔꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯉꯣꯟꯗ ꯂꯧꯒꯗꯣꯏꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯄꯤꯀꯔꯅ ꯂꯧꯕ ꯌꯥꯔꯦ ꯃꯥꯒꯤ ꯏꯊꯤꯛꯁ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯑꯦꯟ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯁꯤꯒꯤ 296 ꯁꯨꯕꯗ ꯌꯥꯎꯔꯤꯑꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯦꯟ ꯏꯊꯤꯛꯁ ꯀꯃꯤꯇꯤ ꯑꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯌꯥꯔꯦꯕ ꯁꯨꯃꯣꯇꯣ ꯂꯧꯈꯠꯄ ꯌꯥꯔꯦ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯅ ꯌꯥꯔꯦꯕ ꯁꯨꯃꯣꯇꯣ ꯂꯧꯈꯠꯄꯁꯦ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯨ ꯌꯥꯏ ꯑꯩꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯔꯤꯇꯥꯌꯔ ꯀꯔꯅꯦꯜꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯗꯨꯝ ꯏꯔꯁꯨ ꯌꯥꯏꯕ ꯌꯥꯗ꯭ꯔꯁꯨ ꯁꯨꯃꯣꯇꯣ ꯂꯧꯈꯠꯄ ꯌꯥꯏꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯨꯛ BJPꯅ ꯃꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯅ ꯁꯤꯒꯨꯝꯕ ꯋꯥ ꯉꯥꯡꯉꯕꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣꯜ ꯇꯧꯕ ꯌꯥꯔꯦ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯂꯨꯔꯤꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ
assembly की speaker न सु तौदबा अदगी political party मगी head न सु तौदबा अदगी मणिपुर सरकार न तौदबा न किया होजी न होजी लेइसे अखोइ न सुम खजे मतम द न सिगी असिगुम किया होजी मतम मसे मसिदा ने अखोइ लाइबो याम थी द न अखोइ न कनागुम खुलक त कै गांग न मद कुकी न होबनी कुकी मगत न मैते न होबनी सिगी मौते अखोइ न कुमाइ त लेफन गदगे सिगी कुमाइ त लेफन गदगे हाइबदगी इशू दुने अखोइ न खनो पामिदि मरनि केनो द होय MLA अमन माना पावलेन हाउकिन हाइबगी माइसेल लोक रोमा डिस्क्वालिफाई तोगरे सस्पेंड तोगरे केनो म तोगरो नत BJP तांथोगे केनो म तोगरो अदु सोम द तोगदबा अदु अखोइ न खना तोबिसे कुमाइ तोगद शांति पुरकदगे हाइबसिदा अखोइ नगागी MLA मैमसु अदु पार्टी मैमसु कुकी MLA मैमसु कुकी पार्टी मैमसु अदुगा तंपाक लेबा अखोइ इरेस्पेक्टिव ऑफ मागी पार्टी अखोइ BJP ओरो कांग्रेस ओरो अदि JDU ओरो अदु NPP ओरो मैमसिना सिगुम अमा याम यूनियनमस ओमा खननिबा हौसिदि अखोइ प्रजा मैमसिना हाइरेबा MLA हाइरेबा MLA जि प्रजा न खनबनेबा अदुइ मौद MLA दो क्राइदे बिलोंग तोइ पॉलिटिकल पार्टी अमदि बिलोंग तोबु नत्रा अदु मागी लीडर सिंदो MLA अमन हाइबबुदि पार्टी की अखोइ हेड अखोइ प्रेसिडेंट नत्र कैनो हाइरक पसिना पार्टी ना ngang लौदुइनेबा MLA दुदि मारा नाइनेबा अदुना पॉलिटिकल पार्टी मैम से आइदि हन्ना अपील तोग्रबनी मणिपुर लैब फियम सिदा अखोइ मणिपुर की कैनो दसु ऑनरेबल चीफ मिनिस्टर BN दसु अखोइ ना अपील तोगनी मरमदी अखोइ मणिपुर लैब अखोइ पॉलिटिकल पार्टी मैम ने अदुगा अखोइ CSO मैम ने अखोइ जलालो याउबिरी अदु मैम से पुल्लगा अखोइ प्राइम मिनिस्टर वाई सानफम मसिनसी मदु मणिपुर ओइबियाय दिल्ली ओइबियाय मदु सिलु हाइबदि मरमदी कैनो हौइसे पॉलिटिकल पार्टी ngakna yadraba adi CSO ngakna yadraba akoi pullaga kayu matamdadi CSO kharana ju political party da cheibi yaurieba kayu kana mina ju CSO da cheibi ju yaurieba singarang na hanmukta yamna nungai da thodu ama bazaar gi da tawriba duneba akoi kokomoi kaino da adu nungai teba zala aduna adu mo tahonda na CSO mayam kumai tawsige mi akoi gi इमा सिंगसु अखोइ प्रजा की केनो तौरिबनि याना चुंबाइना कोनगी वानी अदु मदु पब्लिकली हेक्ता गतौब खनब चैनब तौबि नुवाइतेब सा अदु नदु गुंबसि तौदम फै अदु अदुना नै पिल तौजि CSO ngakten तौबि यादे पॉलिटिकल पार्टी ngakten तौबि यादे पुल्लगा अखोइ म्याम से कमाय तौगदगी हाइबदो मणिपुर चीफ मिनिस्टर अखोइना तौबियु अदु मदु पुल्लगा CSO अमसुंग पॉलिटिकल पार्टी पुल्लगा मोदी की उननबम सिनजी हाइबसे अखोइना टाइम एंड अगेन कैरन हाइगर अदु मा थबक तौदे ना आइसिंगबदा मणिपुर चीफ मिनिस्टर अखोइ फना उनजरे सही निफु मुक्सिदको अदु ख्वाइदगी मचिन थीबा थबक तौबं ngमदबसे आइ हौजिकी मणिपुर चीफ मिनिस्टर अखोइ दि मरु हाइब तारे 1972 3 तिनजरपने अखोइजे मासिनी हाइना आई लौजै अदुना आइना हाइब थबकसिंगजे माना कयु ताबिरो बोइदि मसि इम्प्लिमेंट तौ अदि यामना मणिपुर की दमकता अखोइगी नागा कुकी मैतै पांगन अदि नेपाली लैबा मयाम अदि नन मणिपुरी लैबा यामसे मसि लाइब फगनी हाइबजे अहानबा राउंजे थमजगे ओके पीखिबा अखोइगी पार्लियामेंट हाउकिमना पीखिबा स्टेटमेंट गिदगी पॉइंट अमा खक लौखचराबदा अखोइगी हाउसिंग फाउदा यूनियन होम मिनिस्टर्सना मणिपुर की चीफ मिनिस्टर से प्रोटेक्ट तौरगा लैबसे करिगिनो हाइबा क्वेश्चन अमा खक माना हंगई हाइबा क्वेश्चन से अखोइ मणिपुर चीफ मिनिस्टर अखोइना अतोपा अखोइगी केनोना हाइबा तारे सोशल मीडिया दा कइदा अखोइगी विचम अमना हंगबोइ तारागदी अखोइगी हानादैसु दुम थेंगनारगा सुलाय अखोइगी BJP की मथक्ता और एनी केनो तौबदा वा खितंग गांगबदा अखोइगी खुदक्ता एक्शन लौखटपा फाबा पुनबा ngarang han maktaso अखोइगी MLA सिंगी युमदा अखोइ प्रजा मियामना अखोइगी नखोइगी लौफम तोबा थौदांग लौबिरो हाइना अखोइगी जंक्शनगी मतमदा अखोइगी अमांगता खरा थोले हाबगी दमकता अखोइ मी ngasi फावदा 30+ अखोइ फाबगी पाउसे अखोइ पुलिसना फागतपगी पाउसे लैरे अदु इतारगदी प्राइम मिनिस्टर फाउ चैराबने कोई कुकी MLA सिंगी मरगता ममागदसु कुकी MLA तराना जॉइन वेब स्टेटमेंट नमखक्ता कोगी मे 3 तगी नंगसि फाउदा कोई चीफ मिनिस्टर ग उनबसु लैट्री वरी सनबसु लैट्री सानसु सानरो हाबा अदुगुंबा याम क्लियर वेब स्टेटमेंट नमसु थोखिबा लैरे मैते MLA अमतन दिंगसि फाउदा प्राइम मिनिस्टर यूनियन होम मिनिस्टर से चैरगा स्माइना दी ngang ngamba थोलक्ट्री कै हैबिनिंग BJP की रूलिंग पार्टी मीनदी चैरोय मरमने केनो हाबदा मोइदी प्राइम मिनिस्टर मखा लेनिनको अदुगा ओपोजिशन कांग्रेस की यामना चैबि यावरे अखोइनी येंगसे अदुनने अखोइगी माइ MLA माने बिलोंग टू पार्टी दो अदुगी प्रेसिडेंट चैरदि मासिदि खुदक्ता दम सस्पेंड तौर खरपम तौरकने बना प्राइम मिनिस्टर चैरक पाइबसे मखोइ चैरोय
Prime Minister Nation lau adu makoi Prime Minister hanjan na makoi unajage mamatau ge haibadi yam haire adu Prime Minister madu yate adu se mamang se koi 2023 gi June da akoi numit kunni mo akoi Delhi da le Prime Minister unana honai adu akoi unaba ngamde madu mana akoi myam lai khang khang na akoi United States da sakhiba khokhe ma tawa hanaksu se akoi angang nupi angang yauna halkom tamse ma Bharat ki mapan da Brazil la kai da ma sakhiba kari matam da mi Putin noi kari hoi hai tare ne ko makoi di moi leba ki rang nei re na yauge na paira ga ju han ki ba yawe ba adu akoi gi Bharat ki Prime Minister adu ma taw da hai tare ma ki lam koi ba se magi mayam ne khami duni magi lam koi bagi expenditure asuki matik chawgre Bharat ki Pradhan Mantri amatana akoi magi keno ji yong tawdri ado aina yengjani di uzai di akoi hoji leiba PM sida akoi Bharat ki Prime Minister Manipur ki Chief Minister adagi akoi keno na habi riba akoi Amisana akoi protection tawbra na akoi hangai do aina sungma da moi ruling party di makoi Amisaju BJP ki strongman ni adagi somna kadana Biren ju akoi Manipur Chief Minister oi ribani mak tu chaira boidi adu mak khudak tel phupata bane aduna tactically aduga magna akoi Manipur Chief Minister chaibi ade ma sil dawna thamba male adubu akoi ni yengi di ai han mar se ma khalle mamang da akoi honorable CM na Delhi da chalraga akoi ta na ngasi ayuk da chalraga nungdang waram da halakpa hai bido chingna mana pai na misang pai tamna na pai nai di si akoi gi platform shining eba amutang onthona biro chingda akoi siribe na pai biro aduga tabak da misana pai biro haining eba adu om kai do gi yening eba zala akoi sa adugi thakse yawle ba koi da maram di keno matam da koi gi tabak da koi ole adu bodi tabak da koi gi akoi amisana pai di pharadra chingda na bi na pai di akoi pharadra hai bi adu hai ba keno chingje adu si aina keno hai bani ko akoi gi statistically hai bani tasina hai adu hangbo hangni ga bane miyam haina na bane ba yening to fo se na adu siguma PM sida ne koi na sa gi amisana ma hai gi keno da parliament kai da Bharat ki parliament akoi Manipur ki Chief Minister yamna cooperative way ma taw hai cooperative way ba do ma ka yang wai sana ge khang de ba akoi gi honorable CM ni hai de ba nungti gi Prime Minister ka paw phone na ma nungti paw Prime Minister paw phone je akoi madu u de ba madu ma gi call record du phal ni yang khan da adu tawro mo yang khal le ba ko aduna sumai jan ba mamang da haijan bi keno se haijan bi college sim se na hoi lai ki maming pan be ade ama le rami adu hoi ti haijan bi sim se toksan na ba sim se je akoi BJP sim se oi rain khali maram ni man su dau dau da pang dau da toksan na ba ma tau ba adagi Delhi je sel wai sa phang da ba se sai ani shu le na mang na akoi Modi ga ta se na famin ga 1 to 1 na tra akoi myam gi Delhi je chingbi ga akoi Modi wai sa phang di je anu singum ba je akoi di akoi sim se yang na angan kan ba akoi le ba sim se ohening ye ba adu oi de ba du ne ma na tau se aduna aina sumi yang kan da hoji ki amisana hai ba kholi ba mayam Biren hai ba kan moi di adu di moi misang sang na bata bane ma je akoi gi cooperative oidre keno da akoi cooperative tawdre hai ta moi di ma ji lokhu gi ta bane ba aduna ma ji phaju phatasu akoi ngak da thamba ta bane do manungi wa pham na mani manungi wa pham na mani aduna ni sungam ba akoi Manipur da BJP ki lusing ba hai tare north region ki in charge akoi keno se kari mai mimi se koi Dr. Samir Patra se hajan lakh re ba ma keno sing se keno ta lakh pa yaw do madu i paw do akoi gi praja miyam da madu kai haina ge je phungdom da yam yawe ba mam ni keno matam aron bu kari agenda no khang de han yaw gi bane khabar da Samir Patra lai sim ni se gi residence jo moi tumin no wai sane khone har kai ni phungdom de ba presu na de musu na speculation to ai ni sum kan ba madu afaba wari wer moyen khali adu maram ji keno matam da akoi gi afaba di lakthok ne ba wai sana ba ya da wer ngane ba aduga sigum ba tanza ji da koi
ai hajan hajan hajar bani Manipur Chief Minister sina pami je akoi myam je division je yar den sungum bada mamang dama taw je singa tamga division ma mai yam pang tawre aduga maitei ga kuki yam phajan tawre adi mamang da akoi gi Imphal ga akoi gi Thawbal ga yam phajan tawre khale di Imphal isu ese ung tawro kadai je khali ba ai sungum bada sigi division je makha sum chatharak pasina ne akoi man soi je akoi na pami di magi saiki akoi gi keno du nati ba akoi na pami je anova mawongi keno ma sasan nama por putre karma sasan akoi lamdam mase pun leminaba inclusive oiba haiba tare maitei su pun leminaba bangan su pun leminaba naga su pun leminaba kuki su pun leminaba dun akoi se ji kuki lo mu tana teba kuki militant akoi miat pa nusi teba mayam dune ba sa akoi to je je aduna akoi na ha kana kuki lo se go malan basu yade kuki phata ba mi sing abo bolen ha kuki se ji na man du hairu bagi akoi kai no le se dia ba akoi gi kai hai tare nimsa ki bien de se idri ba ma di hai dam na aduga kai ate de se idri ba aduga bolen ha se ji kuki gi na te ba ma se akoi Manipur gi MLA mo amoina Manipur le se sembi gi mi da moina ma na ngang hai bam thokte hai di ma hai akoi anchor no hai bi ki du ni ma se akoi hai ba kamu du ji pin to ra hai ba do aduna di mangon da su sumo to akoi gi kesam lo ko laga Manipur gi honorable speaker na akoi gi housing magi akoi gi committee ha the privilege in this committee da akoi thadaraga madu house no wife loga mangon matik sab punishment piga da ne hai basi di akoi gi magi akoi gi rules of procedure and akoi kodang business yamna fazana hai madu gi article 296 na 302 phawsi fazana hai ba masi akoi gi Manipur gi kai khum nazar ba chief minister na madu isak to ba yai akoi gi speaker da si to view ma to view hai na house the speaker sa du na du leader of the keno se house keno no oi bani akoi ruling party gi chief minister sina moi tanaraga kamai tawduna akoi gi Pauliran haukip se masi action no khosigi mabu keno tawsi hai bije khanbam thoeng khali masi mawada moderation lokor pa matamda Manipur leiriba atai MLA hairo including minister hairo akoi speaker mathakta di ngasai privilege and ethics committee kaisu tawbangam de aduga chief minister yauna atai loi tawbanga ngame ba akoi yankhai ma panda de aduna madu makoi de parama aran ma tawbu ya da boye sing thabak tawbu ya da boire haibaje makoi khangan bagi chap chapa matam se mangan bigano haina aina ikai khum nazar ba mukhyamantri amadi akoi ikai khum nazar ba akoi Manipur Legislative Assembly gi speaker ani da akoi yamna phona ngasi performance de appeal ma tawjari Okay, hamnuai oza santa tong lak cheki oza mamang da sukoi ku kimli jen singna mi kyam so hatre even satra ani gi hatra matung da masa faw da ngasi faw da makoi gi masa faw phangdana lai bani du handaki juri wangi thodok si da de koi gi pikliba angang ahum yauna koi mioi taruk se koi gi tamchina torture toraba harassment piraba matung da koi gi hato oba tamthina so halaba matung da koi gi tutorial da barak tutorial da koi gi langthara ini adu itaragadi makoina tauge yauna koi gi maidei systemna usite kaishu leitana khanba ama oina chatharakpa thawong se masida koi gi lengak sinang action ama ta lokhatana leitaragadi masida haidi tumina sum sumaina halaga makoina asigumba exam matungda tawroi haninga su leide sumaina sum tumina leishalaga leikhidoira justice te fangdabida akoina karigumba amata makoigi mathakta action lokhatpa ngamdana dum leikhradura haba question je koi prajam yamna su hangaga su leiriba question nama khangni oja thambiu lorak point akoi enter nai wi se ke hanari ba khonari ba se koi kuki na maitei khakta hatpan nate kuki jam siri sire koi masing je kana hen de khai du na to pam maraga masida involve to riba khuding ma se akoi gi se maitei hoi gera kuki hoi gera amo hoi kana hoi sarkar gi MLA hoi gera mantri hoi gera masu involve to whoever madu da akoi involve to missing do madu matik saba akoi action lokha kadabani masida akoi magi electricity gi magi communal feeling gi magi kenogi kasi ki amata yengdana masi involve to mi do kana no haido akoi gi mamang da ai pan fataba to me haidana akoi gi
ꯑꯩꯁꯤ ꯗꯟꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛꯇꯨꯅꯤ ꯑꯩꯅ ꯐꯪꯒꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯑꯗꯨ ꯇꯧꯔꯒ ꯑꯩ ꯏꯄꯥꯗꯨ ꯑꯩꯈꯣꯏꯒꯤ ꯅꯣꯔꯣꯛꯇ ꯇꯥꯍꯟꯕꯗꯨ ꯑꯗꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯍꯥꯏꯅꯤ ꯀꯨꯀꯤꯅ ꯍꯥꯠꯄꯅꯤ ꯃꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯕ ꯍꯥꯏꯅꯤ ꯀꯨꯀꯤ ꯃꯔꯛꯇꯅ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯌꯥꯔꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯔꯛꯇꯅ ꯑꯃ ꯑꯗꯩ ꯃꯩꯇꯩꯒꯤ ꯃꯔꯛꯇꯅ ꯑꯃ ꯄꯥꯉꯟꯒꯤ ꯃꯔꯛꯇꯅ ꯑꯃ ꯂꯣꯏ ꯂꯩꯅꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯨꯏꯕ ꯀꯅꯥ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯄꯥꯉꯟ ꯑꯣꯏꯁꯅꯨ ꯀꯨꯀꯤ ꯑꯣꯏꯁꯅꯨ ꯑꯗꯨ ꯅꯥꯒꯥ ꯑꯣꯏꯁꯅꯨ ꯃꯤꯌꯥꯠꯄ ꯀꯥꯡꯕꯨ ꯃꯁꯤꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯐꯥꯔꯒ ꯗꯟꯗꯤ ꯄꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯄ ꯃꯤꯁꯤꯗꯒꯤ ꯏꯟꯁꯟꯕ ꯃꯤꯅ ꯍꯦꯟꯅ ꯄꯅꯤꯁꯃꯦꯟ ꯆꯥꯎꯅ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩꯅ ꯁꯤꯒꯨꯝꯕꯗ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯔꯅ ꯏꯟꯁꯜꯂꯕ꯭ꯔꯥ ꯑꯅꯤꯃꯛꯁꯤꯗꯅꯤꯀꯣ ꯍꯥꯏꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯈꯪꯅꯗꯕ ꯃꯈꯣꯏꯗ ꯑꯗꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯖꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯍꯦꯜꯂꯦꯅ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯚꯦꯔꯤ ꯀ꯭ꯔꯥꯏꯁꯤꯌꯦꯜ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯝꯕꯅꯦꯅ ꯈꯜꯂꯦꯕ ꯑꯅꯤꯃꯛꯇ ꯀꯅꯥꯅ ꯀꯩ ꯇꯧꯒꯦꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯩꯅꯣꯗꯤ ꯂꯣꯏꯅ ꯔꯤꯄꯣꯔꯠꯁꯦ ꯐꯪꯉꯕꯅꯦꯕ ꯑꯩꯈꯣꯏꯅ ꯐꯪꯗꯕ ꯔꯤꯄꯣꯔꯠ ꯖꯂꯥꯟꯅ ꯐꯪꯗꯕ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯐꯪꯗꯕ ꯔꯤꯄꯣꯔꯠꯁꯦ ꯀꯌꯥꯝ ꯐꯪꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯃꯄꯥꯝꯗ ꯁꯨꯝ ꯗꯤꯁꯀꯁꯟ ꯇꯧꯕꯗꯨꯅꯦꯕ ꯃꯅꯨꯡꯗ ꯃꯣꯏ ꯂꯩ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣই ꯃꯣꯗꯤꯅ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤ ꯌꯨꯀ꯭ꯔꯦꯟꯒ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒ ꯑꯩꯈꯣꯏ ꯁꯣꯛꯅꯔꯤꯕ ꯇꯁꯦꯡꯅ ꯂꯥꯟꯅꯤ ꯃꯣꯏꯗꯤ ꯃꯗꯨ ꯂꯣꯏꯁꯤꯟꯕꯗꯣ ꯃꯥꯅ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯗ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯤꯗ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯕ ꯑꯩꯅꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯃꯃꯜ ꯌꯥꯎꯗꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯑꯗꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯅꯦꯄꯥꯂꯤ ꯑꯗꯩ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯗꯕ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯖꯥꯠ ꯕꯤꯖꯥꯇꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯟꯕꯒꯤ ꯃꯇꯝꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯄꯥꯡꯒꯟ ꯅꯦꯄꯥꯂꯤ ꯑꯗꯩ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯍꯥꯏꯗꯅ ꯈꯥꯏꯗꯣꯛꯅꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯟꯀ꯭ꯂꯨꯁꯤভ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯑꯃ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣই ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯃ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯃꯥꯌꯣꯛꯇ ꯑꯗꯨꯒ ꯐꯠꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯕꯣꯂꯦꯔꯤꯌꯥꯟ ꯍꯥꯎꯀꯤꯒꯨꯝꯕ ꯃꯣꯏ ꯃꯌꯥꯝ ꯃꯊꯛꯇ ꯍꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯁꯟ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯆꯦꯜꯂꯤꯁꯦ ꯆꯦꯜꯂꯤꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯅꯗꯤ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯔꯛꯄ ꯏꯍꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯌꯥꯒꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯂꯨꯄꯥ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯁꯥ ꯁꯟ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯄꯤꯅꯅꯕ ꯅꯠꯇ꯭ꯔꯒ ꯔꯤꯂꯤꯐꯀꯤ ꯃꯇꯦꯡ ꯍꯨꯔꯥꯟꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯖꯂꯥꯜ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯅꯠꯇꯕ ꯁꯤꯒꯨꯝꯕꯗ ꯄꯣꯠ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯃꯁꯤ ꯇꯧꯍꯧꯔꯁꯤꯔꯥ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯁꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯐꯠꯇꯕꯒꯤ ꯏꯁꯨꯅꯦ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ 50 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ 50 ꯊꯣꯛꯅ ꯑꯝꯇ ꯂꯦꯝꯗꯦꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯌꯥꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯑꯥꯎꯠꯁꯀꯠꯁꯇ ꯂꯩꯕ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ CRPF ꯑꯗꯒꯤ BSF ꯂꯣꯏ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯣꯏꯗꯣ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯍꯟꯗꯛꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁꯀꯤ ꯍꯦꯞꯁꯀ ꯍꯦꯞꯅꯣꯁꯀꯒꯤ ꯀꯩꯅꯣ ꯍꯦꯞ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯁꯛꯇꯤ ꯄꯥꯏꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣ ꯁꯥꯟꯇꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯅꯥꯝꯇꯅ ꯂꯩꯇꯦꯕ ꯖꯒꯥꯁꯤ ꯍꯣꯔꯦꯟ ꯐꯨꯗ ꯆꯤꯡꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯈꯥꯝꯕꯤꯔꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯁꯥꯔꯁꯦ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯗꯕ ꯑꯗꯨꯒ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯅ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏꯅ ꯃꯁꯤ ꯀ꯭ꯂꯥꯁ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯑꯃ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ ꯑꯣꯏꯅ ꯑꯩ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅꯁꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏꯁꯨ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯇ ꯁꯤ ꯂꯣꯏꯁꯤꯟꯒꯗꯕ
ꯆꯠꯀꯗꯕꯅꯤ ꯁꯥꯟꯇꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯑꯄꯤꯜ ꯌꯥꯝ ꯇꯧꯖꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯥꯏ ꯀꯥꯁ ꯀ꯭ꯔꯤꯠ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯁꯦꯛꯁ ꯑꯃꯠꯇ ꯈꯥꯏꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯁꯦꯛꯁ ꯑꯃꯠꯇ ꯈꯥꯏꯗꯅ ꯃꯥꯅ ꯂꯨꯆꯤꯡꯕꯤꯌꯣꯕ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯈꯣꯡꯆꯠ ꯑꯃ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯃꯗꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯪꯂꯥꯗꯒꯤ ꯍꯧꯔꯒ ꯀꯩꯅꯣꯗ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯪꯂꯥꯗꯒꯤ ꯍꯧꯔꯒ ꯆꯨꯔꯥꯆꯥꯟꯄꯨꯔ ꯐꯥꯎ ꯆꯠꯁꯤꯔꯥ ꯍꯥꯏꯕꯗꯣ ꯌꯥꯏꯑꯕ ꯑꯗꯨ ꯃꯥꯅ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅ ꯀꯔꯝꯕ ꯃꯔꯤ ꯂꯩꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯅ ꯀꯨꯀꯤꯅ ꯃꯩꯇꯩꯅ ꯄꯥꯡꯒꯟꯅ ꯀꯥꯞꯄꯛꯀꯗꯧꯔꯤꯅꯣꯕ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯎꯖꯒꯦꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦꯕ ꯖꯂꯥ ꯑꯩꯈꯣꯏ ꯅꯪꯁꯨ ꯌꯥꯎꯅꯤꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯔꯁꯨ ꯌꯥꯎꯅꯦꯕ ꯑꯗꯨꯒꯤ ꯃꯔꯤꯟꯗꯣ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯤꯌꯣꯕ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯐꯣꯡꯗꯣꯛꯇꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯆꯠꯀꯅꯤ ꯍꯥꯏꯔꯦ ꯁꯣꯝ ꯇꯧꯔꯦ ꯃꯥꯒꯤ ꯏꯁꯀꯣ ꯊꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯃꯥ ꯆꯠꯇ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯡꯄꯣꯛꯄꯤ ꯆꯠꯀꯅꯤ ꯍꯥꯏꯔꯦ ꯑꯃ ꯇꯧꯔꯦ ꯃꯥ ꯆꯠꯇ꯭ꯔꯦ ꯑꯃꯗꯤ ꯆꯠꯇ꯭ꯔꯦ ꯃꯥꯒꯤ ꯃꯔꯤꯟ ꯌꯥꯎꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯈꯥ ꯂꯩꯕꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯈꯥ ꯂꯩꯕꯁꯦ ꯃꯁꯤ ꯄꯥꯞ ꯆꯦꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯇꯥꯔꯦꯕ ꯂꯥꯁꯇ ꯑꯗꯣ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯄꯤꯜ ꯇꯧꯔꯤ ꯅꯪꯅ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯤꯠ ꯇꯧꯕꯤꯌꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯇꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯖꯦꯠ ꯂꯣꯏꯅꯃꯛ ꯑꯗꯩ ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ ꯃꯗꯨ ꯉꯝꯗ ꯇꯥꯔꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ Okay.